Manipur News Reader की channel की video amta update tawjage ngasi ayu angan phongbasi phongda January ki tang 16 ukhul da yum mai sakpada angang ama sire ukhul district ki hongpung khungang da leiba yum ama mai sakpada sahi phadriba angang ama sire thawdok adu ngasi numidang wairam thokibani mai adu karamna horakhibano haiba chapchana khangba ngamdri fire brigade changsilakpa matamda yum adu mai na tumna saklam le hairi paw asigi matung ina yum adu ke pangsi koba miyoi amagini hairi mai horakiba matam aduda electric lakhide candle amadagi horakiba oibe yai haibigi singnaba lei angang adu sakhum ga thangnana leiba tumpham ka amada leibane imung adugi miyoi sing sakhum da leidingai mai adu horakibani haina su pawsina makatana phungdorakli aduga mayamna video asi yingbiba loiraba matungda mayamgi motta kari phobibege haibadu sunai suduna comment box ta thambirau aduga video asibu share tawjage aduga pikliba angang yamna nungaitaba phawi isorgi makhada ingna chikna santi oina leibu oirsunu haina isorgi mafamna thongni jari thank you